Hello friends, ngasidi yam nungairaba interesting oiraba topic ama leijare madudi ye na hana lakpara natraga yerum na hana lakpara. Mayam kaudabida subscribe amadi tawbiramo aduga pukningsu thawatpiyo. Ye na hana lakpara, yerum na hana lakpara, yerum na hana lakpara, ye na hana lakpara. Thaina mamangleida haibud yam kuiraba matam asida leirami chicken haiba uchek asiga manaba ama genetically oine yangpa matham asida akhoi thaini gi uchek aduga hojikan gi lairiba akhoi yumlakta loiduna lairiba yen asiga yamna naksinna manai aduna maram oiduna proto chicken haina mingthon phangi proto hen aduna marum koi aduga proto rooster aduna fertilize tawali mama mapa ani sigi genes asi punsel laga chicken adu semapo matam asida mutation ama thoki madugi mutation aduda soibadagi hojikan gi akhoi gi yumda loiriba yen asigumna chap manana ama kolakhi mutation tholapa adu matam yang puina changi adu oiragasu hoji akoina lairiba yen asini alna loisalapa sida akoi yen ni nataba thaina gi uchek aduna marum kola aga marum dagi chicken asi tholapani na hoji tarasi yerum hana kolai adu matungda yen amu kolai duna yerum hana aduga chicken kona